ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕ ꯃꯛꯇꯗ ꯅꯣꯡꯊꯣꯝꯕꯝ ꯀꯣꯃꯣꯜ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ ꯆꯠꯈꯤꯕ ꯃꯦ ꯊꯥꯒꯤ ꯅꯣꯡꯁꯤꯡ ꯅꯤꯄꯥꯟ 2022 ꯏꯪ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯏꯕ ꯑꯏꯕꯤꯁꯤꯡꯅ ꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔꯇꯪ ꯂꯧꯈꯠꯆꯔꯒ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯕ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯒꯤ ꯊꯧꯔꯝ ꯍꯧꯗꯣꯛꯆꯈꯔꯦ ꯊꯧꯔꯝ ꯑꯁꯤ ꯃꯔꯨ ꯑꯣꯏꯅ ꯅꯧꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯁꯩꯔꯦꯡ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯃꯌꯣꯜ ꯆꯣꯡꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯟꯗꯝꯖꯔꯒ ꯄꯨꯊꯣꯛꯆꯕꯅꯤ ꯊꯧꯔꯝ ꯑꯁꯤꯅ ꯁꯥꯍꯤꯇ꯭ꯌ ꯄꯨꯗꯤꯟꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯅꯕꯒꯤ ꯊꯧꯒꯜ ꯇꯧꯕ ꯐꯪꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯔꯦ ꯍꯥꯏꯅ ꯂꯧꯖꯔꯦ ꯉꯁꯤ ꯏꯪ ꯀꯨꯝꯖꯥ 2023 ꯃꯥꯔꯆ ꯊꯥꯒꯤ ꯅꯣꯡꯁꯤꯡ ꯑꯃ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯑꯄꯨꯟꯕ ꯄꯧꯔꯝꯂꯦꯟ ꯃꯔꯨꯞ ꯑꯁꯥꯝ ꯍꯣꯖꯥꯏ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ 265 ꯀꯤ ꯃꯈꯥꯗ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 72 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 72 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯂꯧꯈꯠꯆꯔꯦ ꯁꯩꯔꯦꯡ 5ꯈꯛ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 72ꯔꯛ ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯥꯟꯕꯒꯤ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯑꯁꯥꯝꯒꯤ ꯖꯨꯒꯤꯖꯥꯟ ꯀꯧꯕ ꯂꯝꯗꯝꯒꯤ ꯔꯥꯖꯕꯥꯔꯤ ꯈꯨꯂꯦꯟꯗ ꯂꯩꯕꯤꯔꯤꯕ ꯑꯏꯕ ꯂꯨꯞ ꯑꯁꯥꯝ ꯍꯣꯖꯥꯏꯒꯤ ꯂꯥꯏꯐ ꯃꯦꯝꯕꯔ ꯑꯃꯁꯨꯡ ꯖꯨꯒꯤꯖꯥꯟ ꯑꯦꯃꯤ ꯁ꯭ꯀꯨꯜꯒꯤ ꯄꯣꯊꯥꯔꯕ ꯑꯣꯖꯥ ꯃꯀꯣꯛ ꯑꯣꯖꯥ ꯂꯥꯏꯔꯦꯜꯂꯥꯛꯄꯝ ꯉꯧꯕꯒꯤ ꯁꯩꯔꯦꯡ ꯍꯣ ꯎꯔꯤꯠ ꯅꯥꯄꯪꯕꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯦ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤꯕ ꯅꯣꯡꯊꯣꯟꯕꯝ ꯀꯃꯜ ꯏꯁꯥꯝ ꯍꯣ ꯎꯔꯤꯠ ꯅꯥꯄꯪꯕꯤ ꯍꯣ ꯎꯔꯤꯠ ꯅꯥꯄꯪꯕꯤ ꯍꯣ ꯎꯔꯤꯠ ꯅꯥꯄꯪꯕꯤ ꯅꯌꯨꯝ ꯃꯁꯛ ꯈꯪꯗꯕꯤ ꯃꯤꯌꯨꯝꯗ ꯅꯌꯨꯝꯅꯤ ꯍꯥꯏꯔꯤꯕꯤ ꯇꯔꯥ ꯆꯦꯡꯖꯦꯜ ꯃꯤꯌꯨꯝꯗꯒꯤ ꯆꯥꯔꯒ ꯅꯌꯨꯝ ꯆꯦꯡꯖꯦꯜ ꯐꯧꯒꯩꯒꯤꯅꯤ ꯍꯥꯏꯔꯤꯕꯤ ꯅꯅꯥꯅꯗꯤ ꯇꯥꯗꯕꯤ ꯅꯔꯧꯅ ꯄꯨꯛꯆꯦꯜꯅ ꯁꯦꯡꯗꯕꯤ ꯄꯥꯏꯈ꯭ꯔꯣ ꯊꯥꯞꯅ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃꯗ ꯆꯤꯡꯗꯣꯟꯗꯁꯨ ꯄꯥꯏꯔꯅꯨ ꯆꯤꯡꯅꯨꯡꯗꯁꯨ ꯂꯦꯜꯂꯅꯨ ꯆꯤꯡꯗꯣꯟ ꯇꯔꯦꯠ ꯂꯥꯟꯅ ꯅꯋꯥ ꯅꯄꯥꯎ ꯇꯥꯗꯕ ꯃꯐꯝꯗ ꯄꯥꯏꯈ꯭ꯔꯣ ꯊꯥꯞꯅ ꯈꯔꯥꯏ ꯃꯤꯠꯌꯦꯡ ꯋꯥꯡꯃꯗ ꯍꯣ ꯎꯔꯤ ꯅꯥꯄꯪꯕꯤ ꯅꯪꯗꯤ ꯂꯩꯀꯥꯏ ꯃꯁꯛ ꯈꯪꯗꯕꯤ ꯁꯔꯥ ꯁꯜꯂꯒ ꯅꯨꯡꯉꯥꯏꯖꯕꯤ ꯄꯥꯏꯈ꯭ꯔꯣ ꯋꯥꯡꯂꯦꯟ ꯃꯤꯀꯨꯞꯇ ꯆꯥꯛ ꯇꯥꯐꯝ ꯅꯠꯇꯦ ꯅꯪꯒꯤ ꯈꯣꯏꯔꯤ ꯇꯥꯐꯝꯁꯨ ꯅꯠꯇꯦ ꯅꯪꯒꯤ ꯏꯄꯥ ꯏꯄꯨꯅ ꯎꯔꯦꯞ ꯆꯥꯅ ꯂꯤꯡꯂꯝꯕ ꯆꯤꯡꯁꯥꯡ ꯀꯌꯥꯅ ꯀꯣꯏꯔꯤꯕ ꯏꯔꯩ ꯆꯥꯈꯤꯕꯤꯛꯅ ꯈꯨꯟꯗꯥꯔꯤꯕ ꯃꯇꯤꯛ ꯃꯌꯥ ꯌꯥꯎꯅ ꯉꯥꯟꯗꯨꯅ ꯂꯩꯖꯕ ꯏꯔꯝꯗꯝꯅꯤ ꯍꯣ ꯎꯔꯤꯠ ꯅꯥꯄꯪꯕꯤ ꯄꯥꯏꯕꯤꯈꯔꯣ ꯊꯥꯞꯅ ꯅꯪꯒꯤ ꯅꯄꯥ ꯅꯄꯨ ꯅꯥꯛꯇ ꯂꯦꯜꯂꯨꯔꯣ ꯃꯐꯝꯗꯨꯗ ꯂꯣꯏꯖꯔꯦ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 72ꯔꯛ ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯁꯒꯣꯜꯕꯟ ꯏꯉꯨꯗꯝ ꯂꯩꯔꯛꯇ ꯂꯩꯕꯤꯔꯤꯕꯤ ꯃꯦꯗꯥꯝ ꯂꯣꯏꯇꯥꯝ ꯏꯅꯥꯎꯕꯤꯒꯤ ꯁꯩꯔꯦꯡ ꯏꯃꯥꯅ ꯀꯧꯔꯛꯂꯦ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯦ ꯁꯩꯔꯦꯡ ꯑꯁꯦ ꯏꯪ ꯀꯨꯝꯖꯥ 2018ꯀꯤ ꯗꯤꯁꯦꯝꯕꯔ ꯊꯥꯗ ꯈꯨꯝꯕꯣꯃꯌꯨꯝ ꯑꯣꯔꯨꯟ ꯀꯨꯃꯥꯔꯅ ꯅꯣꯡꯆꯨꯞꯍꯥꯔꯝ ꯈꯣꯜꯖꯩꯂꯨꯞ ꯅꯣꯍꯥꯈꯣꯜ ꯌꯨꯔꯦꯝꯕꯝꯒꯤꯗꯃꯛ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯑꯏꯕꯤ ꯃꯁꯥꯃꯛꯀꯤ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯄꯨꯟꯁꯤ ꯏꯆꯦꯜ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯕꯤꯔꯤꯕꯤ
Nongthombam Ningol Imomhal. Imana kaurakle. Pamdre ay khatna chaina ichil inaugi marakta. Pamdre nongmei singjang yotkoksu. Pamdre igi ikhengse. Toklasi lan, toklasi lam munaba. Imana kaurakle, numidang wai oirakle. Charawan minaro. Napuboki chakngai wari taro lao ichasa. Nausum isei imagi kuire takhidaba. Pari imomsa themli imana. Kauri imana. Phamlo lao itampakta yet oi. Minungsina pathahalase. Pukning pothapham thirase. Konbi sanu ahing lairembina machasing. Tantha nairaba thotlaba nauthem isei lakta. Mikap thoklo leibak machasa. Anauba yaon puraklase. Pambom wang na thangatlase. Khutsamnarase ekhoi. Teithoklase pirang imagi. Loisare. APM Larembi Channel na Pangthok Chariba Sairengi si Aiba Thisi Thauramasi Humputara Nithoi Rakshuba Tangkaki Saireng Pathokpagi Thauramasida Ahum Chuba Saireng Oina Lokat Chare Assamgi Hojai Koba Lamdamgi Kalinogor Haina Khangnariba Dokhin Bigdanogor Khulenda Leibiribi Asigi Sumathakta Mati Khola Public LP School gi Ojamakok Apunba Nupi Khonagi Literary Secretary APM Larembi Channel gi Finance Secretary Aibalup Assam Hojagi Assistant Secretary Oibiribi Nongthombam Ningol Taurem Ongbi Nongmai Lesnagi Saireng Eigi Saireng Haina Mingtholaba Saireng Ase Inkumja Lisinganiga Kunmarigi February Thagi Nongsing Tarani Panda Aibalup Assam Hojaina Phongdok Khraba Aibi Masamaki Saireng Lairik Nungsibi Khonjelda Phongdok Khraba Saireng Amani Saireng Asibu Pathok Tuna Tahan Biribi Nongthombam Ningol Taurem Ongbi Nongmai Lesna Masamak ꯑꯩꯅ ꯉꯁꯤ ꯄꯥꯖꯒꯗꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯑꯩꯒꯤ ꯁꯩꯔꯦꯡ ꯑꯩꯒꯤ ꯁꯩꯔꯦꯡ ꯃꯆꯨ ꯂꯩꯇꯦ ꯃꯅꯝ ꯆꯦꯟꯗꯦ ꯃꯍꯥꯎ ꯌꯥꯎꯗ꯭ꯔꯕ ꯌꯦꯟꯁꯥꯡꯒꯨꯝ ꯂꯩꯅꯝ ꯌꯥꯎꯗ꯭ꯔꯕ ꯂꯩꯔꯥꯡꯒꯨꯝ ꯉꯁꯤꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯩꯀꯣꯜꯗ ꯂꯩꯁꯥꯠ ꯇꯝꯕ ꯉꯝꯒꯗ꯭ꯔꯥ ꯁꯥꯍꯤꯇ꯭ಯ ꯏꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏꯗꯤ ꯅꯆꯥꯅ ꯊꯥꯕꯗ ꯂꯣꯏꯉꯝꯂꯣꯏ ꯃꯇꯤꯛ ꯆꯥꯗꯦ ꯋꯥꯔꯧꯕꯤꯅꯨ ꯂꯩꯆꯟ ꯁꯨꯗꯦ ꯂꯠꯅꯕꯤꯅꯨ ꯏꯃꯥꯗꯤ ꯂꯩꯅꯝ ꯆꯥꯎꯕꯤꯅꯤ ꯃꯤꯑꯣꯏ ꯄꯨꯛꯅꯤꯡ ꯁꯨꯝꯍꯠꯄꯤꯅꯤ ꯁꯩꯔꯥꯡꯕ ꯀꯌꯥ ꯄꯣꯛꯄꯤꯅꯤ ꯑꯁꯩꯕꯁꯤꯡꯕꯨ ꯌꯣꯛꯄꯤꯅꯤ ꯋꯥꯈꯜꯇꯅ ꯄꯤꯛ ꯊꯜꯂꯤ ꯁꯩꯔꯦꯡꯒꯤ ꯄꯔꯦꯡ ꯂꯦꯡꯂꯤ ꯄꯥꯏꯈꯠꯂꯨꯕꯗ ꯈꯣꯔꯖꯩꯗꯣ ꯃꯃꯤ ꯁꯥꯝꯈꯤ ꯋꯥꯈꯜꯅ ꯐꯨꯡꯕꯪꯅꯈꯤ ꯃꯤꯠꯃꯥꯡꯗ ꯂꯦꯡꯂꯔꯤ ꯐꯖꯔꯕ ꯃꯆꯨ ꯀꯌꯥꯅ ꯂꯩꯇ꯭ꯔꯦꯡ ꯑꯣꯏꯅ ꯅꯥꯄꯗ ꯉꯪꯂꯔꯤ ꯏꯁꯩꯒꯤ ꯁꯨꯔ ꯍꯥꯟꯅ ꯇꯥꯈꯤꯕꯒꯨꯝ ꯊꯦꯠꯆꯤꯜꯂꯤ ꯆꯥꯟꯅꯕ ꯆꯥꯟꯅꯗꯕ ꯐꯖꯕ ꯐꯖꯗꯕ ꯏꯁꯩ ꯁꯩꯔꯦꯡ ꯀꯌꯥ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯩꯀꯣꯜꯗ ꯑꯣꯏꯈꯔꯦ ꯄꯨꯛꯅꯤꯡꯒꯤ ꯁꯩꯊꯥꯕ ꯇꯦꯡꯊꯥꯈꯣꯜ ꯄꯦꯟꯗꯕ ꯊꯃꯣꯏꯒꯤ ꯋꯥꯀꯠ ꯑꯄꯥꯝ ꯄꯥꯝꯗ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯑꯣꯏꯕ ꯁꯥꯠꯂꯨ ꯅꯪꯁꯨ ꯃꯃꯣꯟ ꯅꯣꯛꯅ ꯏꯃꯥꯒꯤ ꯖꯟꯗꯥꯏ ꯊꯟꯅ ꯑꯩꯒꯤ ꯁꯩꯔꯦꯡ ꯃꯆꯨ ꯂꯩꯇꯕꯤ ꯃꯅꯝ ꯆꯦꯟꯗꯕꯤ ꯂꯣꯏꯖꯅꯤ APM Larembi Channel na Pangthok Chariba Sairengi si Aiba Thisi Thauramasi Humputara Nithoi Rakshuba Tangkaki Saireng Pathokpagi Thauramasida Mari Suba Saireng Oina Lokat Chare Assamgi Hojai Koba Lamdamgi Amtola Khulenda Leibiribi Khoiram Ongbi Phamdom Ningol Korunagi Saireng Lingjen Manaba Haina Mingtholaba Saireng Asibu Pathoktona Tahan Biribi Khoirom Ongbi Phamdom Ningol Koruna Masamak APM Lairenbi Channel bu tabiriba khwai punamakpu ikok nona khuramjari lanthokjari aigi saireng asigi mamingdi lingjen manabagi langlada lengduna aikhoi amatta oina pullasi lingjen nabu manarabadi
ꯌꯦꯛꯅꯕ ꯆꯥꯝꯃ ꯂꯥꯛꯇꯨꯅꯁꯨ ꯑꯩꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ꯫ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯈꯣꯜꯂꯥꯎꯅ ꯂꯥꯎꯔꯁꯤ, ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯉꯝꯈꯩ ꯀꯥꯏꯕ ꯌꯥꯔꯣꯏ꯫ ꯏꯔꯩꯕꯥꯛ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ, ꯍꯨꯔꯥꯜ ꯂꯥꯟꯅ ꯆꯪꯉꯛꯄ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯥꯡꯃꯤꯟꯅꯔꯕꯁꯤ ꯈꯣꯡꯊꯥꯡ, ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯀꯜꯂꯨꯔꯁꯤ ꯑꯩꯈꯣꯏ꯫ ꯂꯤꯡꯖꯦꯜ ꯃꯥꯟꯅꯍꯧꯗ꯭ꯔꯕꯗꯤ ꯃꯃꯥꯡꯉꯩꯒꯤ ꯆꯍꯤ 9 ꯈꯨꯟꯊꯥꯛꯈꯤꯕꯒꯤ ꯊꯧꯗꯣꯛꯇꯨ ꯑꯃꯨꯛ ꯂꯥꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯍꯧꯗꯕꯗꯒꯤ ꯃꯩꯇꯩ ꯂꯩꯄꯥꯛ ꯃꯤꯅꯥꯏ ꯑꯣꯏꯈꯤꯕ, ꯐꯝꯕꯥꯜꯇꯕꯨ ꯃꯤꯍꯧꯕꯗꯒꯤ ꯇꯨꯡꯒꯤ ꯈꯟꯗꯕ ꯐꯝꯕꯥꯜ ꯄꯥꯝꯕ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯗꯨꯒꯤ ꯍꯥꯛꯇꯛꯇ ꯌꯦꯛꯅꯕꯅ ꯏꯔꯝꯗꯝꯕꯨ ꯂꯥꯡꯒꯣꯏ ꯆꯟꯈꯤꯕ, ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯅ ꯌꯦꯛꯅꯕꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯈꯥꯡꯈꯤꯕ, ꯁꯤꯡꯉꯝ ꯅꯥꯉꯝꯗꯅ ꯊꯋꯥꯏ ꯊꯥꯈꯤꯕ, ꯌꯦꯛꯅꯕꯒꯤ ꯃꯤꯑꯣꯠ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯃꯥꯒꯩ ꯁꯂꯥꯏ ꯈꯪꯗꯅ ꯆꯦꯟꯅꯈꯤꯕ, ꯊꯋꯥꯏꯇꯕꯨ ꯍꯤꯡꯂꯕꯗꯤ ꯍꯥꯏꯗꯨꯅ ꯊꯧꯗꯣꯛꯁꯤꯡꯗꯣ ꯂꯤꯡꯖꯦꯜ ꯃꯥꯟꯅꯍꯧꯗꯕꯗꯒꯤꯅꯤ꯫ ꯃꯇꯝ ꯑꯃꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯣ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯑꯃꯨꯛ ꯊꯣꯛꯍꯜꯂꯔꯣꯏꯁꯤ꯫ ꯑꯩꯈꯣꯏ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯁꯤ, ꯏꯔꯝꯗꯝ ꯏꯖꯥꯇꯤꯕꯨ ꯀꯜꯂꯨꯔꯁꯤ꯫ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕꯅ ꯄꯨꯔꯛꯏ ꯆꯥꯎꯈꯠꯄ꯫ ꯂꯣꯏꯖꯔꯦ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡꯒꯤ ꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 62ꯔꯛ ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ 5ꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ꯫ ꯍꯥꯏꯂꯥꯀꯥꯟꯗꯤ ꯖꯤꯂꯥꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯂꯥꯏꯁ꯭ꯔꯝ ꯈꯨꯟ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥ ꯑꯁꯦꯝ ꯃꯅꯤꯒꯤ ꯁꯩꯔꯦꯡ ꯑꯩꯗꯤ ꯏꯁꯩ ꯁꯛꯂꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯣꯖꯥ ꯑꯁꯦꯝ ꯃꯅꯤ ꯏꯪ ꯀꯨꯝꯖꯥ 1700ꯒ ꯌꯥꯡꯈꯩꯒꯤ ꯖꯅꯨꯋꯥꯔꯤ ꯊꯥꯒꯤ ꯅꯣꯡꯁꯤꯡ ꯑꯃꯗ ꯄꯣꯛꯏ꯫ ꯑꯄꯣꯛꯄꯒꯤ ꯃꯤꯡꯅ ꯅꯣꯡꯒꯥꯈ꯭ꯔꯕ ꯑꯁꯦꯝ ꯍꯔꯤꯃꯣꯍꯟ ꯁꯤꯡ ꯍꯥꯏꯅ ꯀꯧꯏ꯫ ꯑꯄꯣꯛꯄꯤꯒꯤ ꯃꯤꯡꯅ ꯅꯣꯡꯒꯥꯈ꯭ꯔꯕꯤ ꯑꯁꯦꯝ ꯑꯣꯡꯕꯤ ꯏꯃꯥꯆꯧꯕꯤ ꯍꯥꯏꯅ ꯀꯧꯏ꯫ ꯃꯍꯩꯒꯤ ꯊꯥꯛꯅ MSc ꯅꯤ, ꯁꯤꯟꯐꯝꯅ ꯂꯦꯕꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯑꯦꯛꯁ ꯁꯥꯔꯚꯤꯁꯃꯦꯟꯅꯤ꯫ ꯑꯣꯖꯥ ꯃꯅꯤꯅ ꯈꯨꯠꯁꯝꯅꯔꯤꯕ ꯂꯨꯞꯁꯤꯡꯒꯤ ꯃꯃꯤꯡꯗꯤ ꯊꯧꯒꯜ ꯃꯔꯨꯞ ꯖꯥꯔꯤꯕꯣꯟ, ꯈꯣꯔꯖꯩ ꯊꯧꯒꯜ ꯂꯨꯞ ꯖꯥꯔꯤꯕꯣꯟ, ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯣꯗ ꯑꯁꯥꯝ, ꯃꯅꯤꯄꯨꯔꯤ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯁꯣꯁꯥꯏꯇꯤ ꯏꯟꯗꯤꯌꯥ, ꯁꯤꯡ ꯑꯦꯟ ꯁꯣꯟ ꯄꯕ꯭ꯂꯤꯁꯔꯁ, ꯂꯥꯏꯁ꯭ꯔꯝ ꯈꯨꯟ, ꯍꯥꯏꯂꯥꯀꯥꯟꯗꯤ꯫ ꯑꯣꯖꯥꯅ ꯐꯪꯂꯕ ꯑꯦꯋꯥꯔꯗꯁꯤꯡꯗꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯣꯗ ꯑꯁꯥꯝꯅ ꯄꯤꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯣꯐ ꯑꯣꯅꯔ ꯑꯃꯁꯨꯡ ꯗꯂꯤꯇ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯦꯃꯤ ꯅ꯭ꯌꯨ ꯗꯤꯜꯂꯤꯅ ꯄꯤꯕ ꯑꯝꯕꯦꯗꯀꯔ ꯐꯦꯂꯣꯁꯤꯞ ꯑꯦꯋꯥꯔꯗ ꯑꯁꯤꯅꯤ꯫ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡ ꯑꯩꯗꯤ ꯏꯁꯩ ꯁꯛꯂꯤ ꯍꯥꯏꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯕꯤꯔꯤꯕꯤ ꯅꯣꯡꯊꯣꯝꯕꯝ ꯅꯤꯡꯉꯣꯜ ꯏꯃꯣꯝꯍꯜ꯫ ꯑꯩꯗꯤ ꯏꯁꯩ ꯁꯛꯂꯤ꯫ ꯅꯁꯇ꯭ꯔꯥꯗꯨꯃꯥꯁꯀꯤ ꯂꯩꯕꯥꯎ ꯆꯨꯝꯂꯝꯃꯤ꯫ ꯑꯍꯥꯟꯕ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯂꯦꯝ ꯄꯨꯝꯕ ꯊꯛ ꯊꯛ ꯅꯤꯛꯈꯤꯔꯝꯃꯤ꯫ ꯑꯍꯨꯝꯁꯨꯕ ꯂꯥꯟꯖꯥꯎꯁꯨ ꯈꯟꯅꯔꯝꯃꯤ꯫ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯃꯐꯝꯗ ꯋꯥ ꯉꯥꯡꯅꯔꯝꯃꯤ꯫ ꯋꯥꯈꯜ ꯂꯩꯕ ꯃꯌꯥꯝꯅ ꯌꯥꯅꯕ ꯄꯨꯔꯛꯈꯤꯔꯝꯃꯤ꯫ ꯄꯦꯅꯥꯗ ꯈꯣꯟꯊꯥꯡ ꯄꯤꯔꯒ ꯑꯩꯗꯤ ꯏꯁꯩ ꯁꯛꯂꯤ, ꯔꯨꯏ ꯔꯨꯏ ꯃꯈꯣꯜ ꯊꯣꯔꯛꯂꯤ꯫ ꯂꯩꯁꯦꯝꯒꯤ ꯑꯊꯣꯏꯕ ꯈꯨꯗꯣꯜꯒꯤ ꯊꯧꯗꯥꯡ ꯄꯨꯖꯔꯤ꯫ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯈꯟꯖꯔꯤ꯫ ꯇꯦꯝꯁ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟꯗ ꯃꯗꯣꯝ ꯂꯧꯈꯥꯎꯕꯤ ꯃꯧ ꯅꯍꯥꯗꯣ, ꯋꯥꯔꯗꯁꯋꯔꯊꯀꯤ ꯊꯃꯣꯏꯒꯤ ꯂꯧꯈꯥꯎꯕꯤꯗꯣ, ꯃꯍꯧꯁꯥ ꯀꯕꯤꯗ ꯏꯊꯤꯜ ꯄꯤꯈꯤꯕꯅꯤ꯫ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ ꯂꯧꯈꯥꯎ ꯏꯁꯩꯁꯨ ꯁꯛꯁꯤ꯫ ꯊꯥꯡꯒꯣꯜ ꯑꯗꯨ ꯃꯌꯥ ꯊꯥꯡꯉꯨ ꯊꯧꯅ, ꯍꯦ ꯂꯧꯎꯕ, ꯂꯧꯈꯥꯎ ꯃꯇꯝ ꯌꯧꯔꯒ ꯈꯥꯎꯔꯤ ꯁꯅꯥꯐꯧ꯫ ꯕꯪꯂꯥꯗꯁꯨ ꯑꯩꯗꯤ ꯏꯁꯩ ꯁꯛꯂꯤ꯫ एक ही जल, एक ही बातास, एक ही आकाश, एक ही जलवायु, केनो गो विभाजन। अतैसु सख्खिसी। एक ही मानुष, एक ही भाषा, एक ही धर्म, एक ही जाति, केनो गो द्विखंडित। असमिया लोनगी इसाइसु सक्सी। नदी बाढ़िलेओ उजान उठिलेओ, गसे बने फुले पाते बिहु আহিলেও। কপৌ পাহে পাহে মৰম বাঢ়ি আহে, এই মৰম কাৰ বাবে জানানে? জানমণি তোমাৰ বাবে। চাহ বাগান দত্থৌ চুৰিবা
ইটিল ইনাওগি ইসেই তাসি আসাম দেশের চা পাতা বিদেশে বর নামরে সবুজ সুন্দর বাগান হামদের হামরা আসামবাসীরে ঝাড়খণ্ড ছত্তিশগড় শতনাগপুর হামদের বাপ দাদার ঘর হামার দেখা নাই জানা নাই সুখে দুখে কাম কৰি করম পূজায় সবে নাচিরে ইমালনগি ইসেই আমাসু সাকসি উদগি চাওবা খংনাংনি mana apungba hainoni te tenawa kaisampat ki tenawa hainau na mullaga tenawa na harawi le Brihadaranyak Upanishad ki slok amasu saksi asato ma sadgamaya tamaso ma jyotirgamaya mittur ma amritgamaya ai ding ngasi su isai sakli nungsi chanana leinaba isai sakli Bande Mataram Lojare